Mayang Imphal apunba Mairapaibi amadi Mayang Imphal Laisabi Singilo Kuman Chanura Anina Sinduna Khungakpa Ichasing Faba Yaroi Atuba matamda Manipur Sarkar Semgadabani Manipurda PR Thamba Yaroi Atubada PR Lauthou Khungakpa Ichasing Irang Loidrifauba Khutlai Thadokpa Yaroi Haina Thaba Placard Kaya Sizinaduna Khongjang Changsinduna Mayang Imphal Bazar Lambi Changsinkhre Atuba matamda Ichasing Thadokpiu amadi Manipurgi Governor na Letpau Haukipu Governor Advisory Hapkiba adubu Yaningde amadi Ichasing atubada Thadoraktrabadi Mayang Imphal nataba Manipurgi mafam singi mama singsu Khongjang Changsin lakani haina Mayang Imphal apunba Mairapaibigi Secretary gi Thaupuriba TH Rebecca Laimana Fongdokre ngasi Khungakpa jing paktakna phabagi thodok ama hujik leptana satharakpajida akhoi ngasi Mayang Imphal gi apunba praja mayam punamakna hawraktana akhoi sigumba thodokse yaningde haiba akhoi Mayang Imphal baza da akhoi protest tawdana akhoi mayam lambi thingdana akhoi tawjaribani akhoi hujik hajaningbadi akhoi Khungakpa jing phagi baicha jing athuba matamda thadokpiro aduga kaigumba thadokpiraktaba taragadi akhoi Mayang Imphal khakna tana Manipur punamaki mama sing punna khusam najaduna akhoi apunba akhoi Khongjang Changsinjagani haiba wafam akhoi thamjage aduga Manipur da hujik lairiba akhoi gi situation lan loidringaida khulai thadokpa khulai phaba khotpagi thabak yam toina tawkhalakpaje masi matang khudaktagi lepiu haiba wafam thamjage Manipur gi sarkar athuba matamda akhoi hanjalhanbiduna akhoi ingtappa maratappa sarkar ama laiba ama ohenbiu haiba wafam sima katang thamjage minister MLA humfu leirije humfu leirijida kuki gi tara leibajiga akhoi gi somna kanna nagaga maiteiga leiriba yankhai jidagi moi tara ne hena pangan kanbajida amana mu lepa haukiptuna mu advisor oina mu hapkhre hojikse advisor Manipur gi achi yauna tangdu laita da phibam jida akhoi gi Manipur gi khana naina bada Manipur gi CM yahondagai governor na tawgibado hujikna adugi mathakta adu dumaga lepa haukip kana pullaga hujik tawrtori akhoi yamna si kari haigadong no akhoi yajaningde mangondagi ma nataba advisor obinaba amta leitrabra haiba wafamjimaga akhoi thamjari